ꯃꯌꯥꯝꯕꯨ ꯊꯣꯏꯕꯤꯒ ꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯝꯂꯕ ꯅꯨꯃꯤꯗꯥꯡꯕꯨ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯅ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯈꯣꯏꯒꯤ ꯂꯝꯕꯤꯕꯨ ꯂꯝꯖꯤꯡꯕꯤꯔꯤ꯫ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯥꯈꯪ ꯑꯅꯤꯁꯨ ꯍꯩꯔꯤ ꯍꯩꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯂꯦꯝꯕꯅ: "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯂꯦꯝꯕ ꯑꯩ ꯂꯦꯝꯗ꯭ꯔꯦ, ꯍꯥꯏꯕꯤꯗꯦ ꯑꯩ ꯑꯁꯦꯡꯕꯅꯤ, ꯍꯥꯟꯅꯒꯤ ꯂꯦꯝꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯩꯁꯦ, ꯃꯥꯡꯂꯕꯅꯤ ꯃꯥꯡꯂꯕ꯫ ꯆꯤꯡꯂꯦꯝꯕꯅ: ꯑꯩꯁꯨꯅꯤꯗꯣ, ꯌꯥꯝ ꯆꯤꯡꯂꯦꯝꯕꯒ ꯃꯥꯟꯗ꯭ꯔꯣ ꯑꯩꯁꯦ, ꯑꯗꯣ ꯃꯃꯤꯡ ꯈꯛꯇ ꯉꯥꯏꯔꯦ꯫ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ, ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯀꯩꯗꯧꯖꯔꯨꯅꯤꯒꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯃꯣꯏ ꯃꯉꯥꯜ ꯍꯥꯏꯕ ꯊꯥꯁꯤꯗꯨꯒ ꯆꯥꯎꯗꯤ ꯍꯦꯛ ꯆꯥꯎꯗꯕ ꯆꯥꯎꯕꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯑꯣꯛꯇꯣꯏꯕ, ꯊꯣꯛꯂꯛꯎꯒ ꯌꯥꯗꯦ, ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯗꯅ꯫ ꯃꯣ ꯁꯨꯡꯂꯧ ꯂꯧꯗꯦ, ꯁꯥꯅꯤꯡ ꯁꯥꯖꯅꯤ, ꯃꯣꯏꯗꯒꯤ ꯇꯥꯗꯅ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯊꯤ ꯇꯥꯏ ꯀꯩꯅꯣ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯔꯤꯁꯤ, ꯇꯣ ꯑꯩꯁꯨ ꯈꯪꯏ ꯏꯇꯥꯎꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯆꯩꯅꯥꯗꯣ ꯏꯇꯥꯎꯅ ꯀꯞꯄ ꯎꯕꯁꯦ ꯑꯩꯁꯨ ꯀꯞꯅꯤꯡ꯫ ꯏꯇꯥꯎ, ꯅꯪꯅ ꯀꯞꯄꯗꯣ ꯔꯁꯤ ꯌꯥꯎꯗꯤꯌꯦ, ꯔꯁꯤ ꯈꯤꯇ ꯍꯥꯞꯄꯤꯔꯧ ꯏꯇꯥꯎꯗꯒꯤꯗꯨꯗꯤ꯫ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯄꯗ ꯌꯨꯝ ꯌꯧꯔꯝꯃꯤꯅꯤ ꯏꯇꯥꯎ, ꯅꯇꯥꯎ ꯂꯦꯝꯕ ꯂꯩꯍꯧꯔꯦ ꯂꯩꯍꯧꯔꯦ꯫ ꯆꯤꯡ ꯂꯦꯝꯕ ꯅꯪ ꯆꯤꯡꯗꯨꯅ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯂꯣꯀꯣ꯫ ꯐꯅꯤ ꯅꯅꯥꯏ ꯑꯗꯨꯝ ꯆꯠꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯀꯥꯏꯅꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯌꯨꯝ ꯑꯁꯤ ꯂꯦꯝꯕ ꯍꯣꯏꯗꯒꯤ ꯊꯣꯡꯒꯥꯜ 4-5ꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯦꯝꯕꯒꯤ ꯃꯃꯥꯗꯣ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯝꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯤꯂꯥ ꯁꯥꯟꯅꯈꯤꯗꯧꯕ ꯋꯥꯠꯂꯤꯒꯦ? ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯏꯔꯤꯕ ꯏꯁꯣꯔ, ꯅꯪ ꯑꯃꯨꯛ ꯂꯦꯝꯕ ꯑꯣꯏꯔꯣ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯏꯁꯣꯔ ꯑꯣꯏꯔꯒꯦ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯑꯩ ꯑꯣꯏꯅ ꯏꯔꯒꯦ꯫ ꯑꯩꯅ ꯏꯔꯗꯤ ꯁꯥꯊꯤꯅ ꯐꯖꯗꯣꯏꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦ꯫ ꯑꯁꯨꯛ ꯐꯈ꯭ꯔꯕ, ꯑꯁꯨꯛ ꯂꯦꯝꯈ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯀꯩ ꯆꯥꯅꯔꯤꯒꯦ? ꯅꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ ꯏꯃꯥ, ꯅꯪꯗꯤ ꯅꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯩ ꯏꯆꯥ ꯅꯨꯡꯁꯤꯕꯒ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ꯫ ꯍꯅꯨꯕꯤ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯇꯅ ꯃꯁꯤꯗꯩꯁꯤꯗ ꯁꯦꯜ ꯇꯥꯜꯂꯤ, ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯍꯥꯏꯗꯅ, ꯑꯗꯨꯒ ꯅꯄꯥꯅ ꯆꯥꯅ ꯃꯥꯟꯅꯔꯒ ꯍꯧꯅꯗꯅ ꯁꯦꯜꯁꯦ ꯇꯨꯃꯤꯟ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯂꯧꯊꯣꯛꯇꯦꯀꯣ ꯏꯃꯥꯗꯒꯤ, ꯏꯆꯦꯜꯗꯩꯕꯨꯗꯤ ꯂꯣꯟꯅ ꯂꯧꯕꯅꯤ, ꯍꯨꯔꯥꯟꯕ ꯅꯠꯇꯦ꯫ ꯏꯃꯨꯡꯗꯒꯤ ꯂꯥꯏꯖ ꯊꯣꯛꯂꯛꯇꯨꯅ, ꯇꯥꯆꯧ, ꯑꯩꯅ ꯈꯪꯉꯕꯅꯤ, ꯑꯩꯒꯤ ꯁꯦꯜꯗꯣ ꯇꯥꯆꯧꯅ ꯂꯧꯕꯅꯤ ꯍꯥꯏꯕ, ꯑꯗꯨꯅ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ꯫ ꯑꯩ ꯂꯪ ꯂꯩꯅꯕꯅꯤ ꯍꯥꯏꯕ, ꯑꯗꯨꯗꯩꯁꯨ ꯍꯦꯟꯅ ꯂꯩꯖꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯆꯧꯅ ꯌꯨ ꯊꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯦ꯫ ꯃꯤꯒꯤ ꯃꯕꯨꯡꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯗ ꯃꯆꯜꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯂꯩꯕꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡꯗꯤ ꯃꯆꯜ ꯑꯩꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯌꯨ ꯊꯛꯇꯣꯛꯄ ꯉꯝꯃꯤ꯫ ꯍꯩ, ꯃꯤ ꯇꯥꯔꯒ ꯑꯩ ꯌꯥꯝ ꯐꯠꯇꯕ ꯃꯕꯨꯡ ꯃꯥꯟꯈꯤꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯄꯥꯈꯪ ꯕꯣꯔꯣꯕ ꯐꯥꯔꯕ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯃꯆꯜ ꯑꯩꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯌꯨ ꯊꯛꯇꯣꯛꯄ ꯉꯝꯃꯤꯅꯦ꯫ ꯍꯣ ꯂꯩꯀꯥꯏ, ꯑꯩꯒꯤ ꯏꯕꯨꯡꯁꯤ ꯏꯄ꯭ꯋꯥ ꯑꯣꯜꯂꯦ꯫ ꯉꯥꯡꯍꯧꯔꯣ, ꯅꯃꯥ ꯅꯆꯥ ꯉꯥꯡꯍꯧ, ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤ ꯄꯨꯗꯨꯅ ꯆꯪꯂꯒꯦ ꯑꯩꯗꯤ꯫ ꯊꯥꯗꯣꯛꯑꯣꯅꯦ, ꯀꯅꯥꯅ ꯄꯥꯈꯪꯉꯩꯒꯤ ꯅꯥꯃꯩꯗ ꯑꯗꯨꯛ ꯀꯟꯅ ꯌꯥꯟꯕꯗꯤ? ꯀꯔꯤ ꯑꯋꯥꯕ ꯆꯤꯡꯒꯣꯏꯅꯕꯤꯒꯦ ꯍꯥꯏꯅ ꯄꯥꯈꯪꯉꯩꯒꯤ ꯅꯥꯃꯩꯕꯨ ꯑꯗꯨꯛ ꯀꯟꯅ ꯌꯥꯟꯕꯅꯣ? ꯍꯩꯃꯥ, ꯊꯥꯗꯣꯛꯑꯣꯅꯦ ꯄ꯭ꯔꯞ꯫ ꯅꯨꯖꯥ ꯑꯃꯠꯇꯅ ꯌꯥꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯣꯡꯖꯤꯜꯗ ꯐꯤ ꯄꯟꯕ ꯑꯣꯏꯔꯝ, ꯑꯗꯣ ꯏꯀꯥꯏꯖꯔꯦꯗ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ꯫ ꯈꯤꯔꯦ, ꯏꯆꯥ ꯅꯨꯄꯥꯒ ꯈꯤꯖꯔꯦ꯫ ꯌꯥꯝ ꯂꯨꯅ ꯇꯧꯖꯗꯥꯏ, ꯅꯥꯟꯗꯅ, ꯑꯗꯨꯒ ꯑꯩ ꯄꯨꯟꯅ ꯑꯇꯣꯝꯕꯤ ꯃꯆꯥꯗꯧꯅ ꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈꯤꯗꯣꯏꯅꯤ ꯑꯩꯅ, ꯁꯥꯎꯅꯤꯡꯉꯛꯇꯅ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯆꯤꯟꯁꯤꯗꯤꯅꯦ꯫ ꯂꯦꯝꯕ ꯍꯤꯞꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯁꯤꯟꯊꯗꯨꯅ ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯕꯅꯤ, ꯅꯪꯅ ꯅꯆꯤꯟꯗꯨꯗ ꯎꯇꯤꯟꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯑꯩ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯒ ꯏꯕꯥꯅꯤ ꯌꯦꯡꯅꯔꯒ ꯄꯨꯛ ꯊꯟꯒꯗ꯭ꯔꯣ? ꯈꯔ ꯁꯨꯅꯣꯝꯗꯅ ꯑꯣꯏꯕ ꯌꯥꯗꯧꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤꯅꯦ, ꯁꯦꯜ ꯇꯧꯕ ꯉꯝꯗꯕ ꯀꯩꯝꯇ ꯂꯩꯇꯦ꯫ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯅꯣꯝꯃꯤꯁꯤꯗꯤ꯫ ꯍꯣꯏ, ꯑꯩꯒꯤ ꯁꯦꯜ ꯊꯣꯛꯁꯤꯅ ꯅꯪꯒꯤ ꯅꯅꯤꯡꯕꯨꯗꯤ ꯊꯨꯡꯍꯟꯕ ꯉꯝꯗꯦ, ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯁꯥꯅ ꯈꯪꯖꯔꯤ ꯅꯠꯇ꯭ꯔꯣ?
ꯅꯪꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯌꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ ꯊꯥꯖ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯜꯂꯂꯣꯏ ꯇꯥꯂꯦꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯋꯥꯕꯕꯨ ꯄꯥꯝꯕ ꯀꯅꯥ ꯂꯩꯒꯦ ꯅꯪꯒꯤ ꯉꯥꯏꯍꯥꯛ ꯉꯥꯎ ꯐꯩꯗꯅ ꯄꯪꯂꯩꯗ ꯂꯩꯕꯗꯨꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯊꯕꯛ ꯐꯪꯉꯤ ꯆꯠꯅꯤꯡꯀꯥꯟ ꯆꯠꯄ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯄ ꯅꯈꯣꯏ ꯌꯨꯝꯒꯤ ꯀꯩꯗꯥꯃꯛ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯪꯒ ꯈꯪꯅꯔꯨꯕꯅꯣ ꯈꯪꯗꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯑꯦ ꯍꯥꯏꯁꯤ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯥꯏ ꯊꯥꯖ ꯆꯠꯈ꯭ꯔꯤ ꯀꯔꯤꯅꯣ ꯁꯤꯅ ꯉꯁꯤ ꯇꯧꯔꯤ ꯃꯑꯣꯡꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯈꯨꯜ ꯑꯁꯤꯒꯤ ꯂꯦꯝꯕꯅ ꯑꯗꯨꯃꯛ ꯂꯛꯅꯖꯕꯤ ꯌꯥꯏꯐꯕꯤꯗꯨ ꯂꯝꯕꯤꯗ ꯇꯨꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯑꯥꯏ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯂꯝꯕꯤꯁꯤꯗ ꯅꯪꯅ ꯐꯝꯗꯅ ꯂꯩꯔꯝꯃꯤꯁꯤꯅ ꯔꯁꯤ ꯌꯧꯗꯕꯤ ꯔꯁꯤ ꯈꯨꯟꯒꯦ ꯍꯥꯏꯔꯣ ꯁꯤꯕꯨ ꯑꯩꯅꯔꯣ ꯈꯨꯗꯤ ꯊꯤꯗꯅ ꯇꯨꯕꯁꯤꯕꯨ ꯑꯩꯅ ꯇꯨꯅꯤꯡꯗꯅ ꯇꯨꯁꯤꯟꯕꯁꯤ ꯃꯉꯥꯏꯅꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯇꯣꯝꯇ ꯇꯨꯔꯗꯤ ꯆꯥꯆꯥꯒꯣꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯃꯅꯤꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯏꯔꯕ ꯁꯨꯅꯤꯡꯗꯕꯗ ꯅꯠꯇꯅ ꯅꯪꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥꯁꯨ ꯃꯔꯤ ꯂꯩꯅꯔꯤ ꯑꯣꯏꯔꯦ ꯑꯩ ꯊꯥꯖ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯅꯪꯒ ꯑꯩꯒꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯤ ꯏꯆꯦꯅ ꯈꯜꯂꯤꯗꯨ ꯑꯣꯟꯅꯔꯤ ꯇꯥꯂꯦꯝꯕꯒ ꯑꯩꯒ ꯈꯪꯅꯕ ꯅꯠꯇꯤꯌꯦ ꯃꯥꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯏꯃꯤꯠꯃꯛꯅ ꯎꯔꯕꯁꯤꯃꯛꯇꯗ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯒꯦ ꯏꯕꯦꯝꯃ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯑꯣꯏꯍꯧꯔꯣ ꯉꯁꯤꯗꯒꯤ ꯅꯨꯄꯥꯁꯤ ꯅꯪꯒꯤ ꯊꯥꯖ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪꯅ ꯈꯟꯕꯗꯨꯅ ꯑꯆꯨꯝꯕꯅꯤ ꯈꯜꯂꯤꯗꯣ ꯂꯥꯟꯒꯅꯤ ꯁꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯂꯒ ꯏꯔꯥꯟ ꯄꯤꯗꯣꯏ ꯍꯣꯠꯅꯔꯤꯁꯦ ꯍꯥ ꯀꯩꯒꯤꯅꯣ ꯂꯥꯞꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯃꯗꯨꯗ ꯑꯩ ꯁꯥꯎꯔꯣꯏ ꯌꯥꯔꯦ ꯇꯥꯂꯦꯝꯕ ꯉꯁꯤꯗꯒꯤ ꯇꯥꯂꯦꯝꯕꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯄꯤꯔꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜꯒꯨꯝꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪ ꯑꯩꯒꯤ ꯏꯃꯨꯡꯅ ꯇꯥꯂꯦꯝꯕꯕꯨ ꯄꯥꯝꯗꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯄꯥꯝꯗꯦ ꯉꯁꯤꯗꯒꯤ ꯇꯥꯂꯦꯝꯕ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯔꯥꯅꯨ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯂꯦꯞꯄꯤꯍꯧ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯖ ꯑꯃꯗꯤ ꯂꯦꯝꯕ ꯂꯥꯞꯅꯕ ꯑꯣꯏꯈꯤ ꯂꯦꯝꯕꯅ ꯊꯥꯖ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯒ ꯊꯥꯖ ꯃꯥꯗꯤ ꯂꯦꯝꯕꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯝꯕꯕꯨ ꯃꯤꯔꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯏꯐꯕꯤꯕꯨ ꯂꯦꯝꯕꯅ ꯆꯤꯡꯈꯠꯄꯤꯔꯝꯕ ꯑꯗꯨꯗ ꯅꯃꯥ ꯄꯥꯟꯗꯨꯅ ꯂꯥꯞꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯟꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯦꯝꯕ ꯁꯨꯅꯤ ꯅꯣꯝꯅꯤ ꯈꯪꯗꯕ ꯃꯈꯩ ꯃꯔꯨꯞ ꯈꯔ ꯄꯨꯟꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯂꯦꯝꯕꯅ ꯄꯣꯠꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯖ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯇꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯦꯝꯕ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯊꯥꯖ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯂꯥꯟꯅ ꯈꯟꯕꯗꯨꯗꯤ ꯇꯧꯒꯅꯨ ꯁꯦꯡꯅ ꯅꯪ ꯑꯇꯣꯞꯄꯒ ꯈꯪꯅꯒꯦ ꯂꯣꯏꯅꯒꯦ ꯍꯥꯏꯔꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯆꯠꯆꯀꯣ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯒ ꯆꯠꯈꯤꯕꯗꯨꯗꯤ ꯄꯥꯝꯗꯦ ꯅꯪꯅ ꯑꯇꯣꯞꯄ ꯂꯣꯏꯅꯕ ꯌꯥꯅꯕ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯔꯝꯕ ꯅꯠꯇ꯭ꯔꯣ ꯍꯟꯖꯤꯟ ꯆꯀꯠ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯑꯩ ꯅꯪꯒ ꯂꯣꯏꯅꯔꯝꯃꯤ ꯍꯥꯏꯕꯗ ꯉꯁꯤ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯅꯪꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯃꯤ ꯅꯠꯇꯦ ꯈꯪꯉꯕ ꯑꯇꯥꯡꯅ ꯑꯩꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯪꯅ ꯁꯛꯇꯥꯗꯨꯒ ꯀꯌꯥ ꯃꯊꯣꯡ ꯆꯥꯃꯤꯗꯤ ꯃꯥꯟꯗꯦꯅꯤ ꯇꯧꯊꯣꯔꯛꯏꯕ ꯅꯑꯣꯡꯗꯨꯅ ꯑꯗꯨꯝ ꯇꯥꯏ ꯍꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯊꯥꯖꯗ ꯅꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯆꯤꯟꯗꯨꯅ ꯊꯥꯖ ꯍꯥꯏꯅꯁꯨ ꯀꯧꯕ ꯌꯥꯔꯣꯏ ꯃꯥꯗꯤ ꯑꯩꯒꯤ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯕ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯗꯦ ꯅꯪ ꯆꯠꯂꯣ ꯁ꯭ꯋꯥꯏ ꯊꯥꯖ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯕꯨ ꯅꯪꯒ ꯀꯃꯥꯏꯅ ꯂꯣꯏꯅꯔꯝꯃꯤꯅꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯏꯅꯣꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯏꯀꯥꯏꯔꯛꯑꯦ ꯌꯥꯔꯦꯁꯤ ꯏꯀꯥꯏꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯊꯨꯕ ꯃꯇꯝꯗ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯗꯕꯅꯤ ꯍꯧꯈꯤꯕꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯂꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯦ ꯍꯦꯟꯅ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯝꯕꯅꯤ ꯅꯪꯅ ꯏꯁꯣꯔꯅ ꯏꯐꯝꯗ ꯀꯔꯤ ꯆꯥꯡꯌꯦꯡꯕ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯃꯥꯏꯗꯨꯕꯨ ꯁꯟꯊꯤꯒꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯣꯛꯅ ꯂꯩꯈ꯭ꯔꯦ ꯂꯩꯖꯁꯅꯨꯗ ꯑꯩꯉꯣꯟꯗ ꯂꯩꯔ ꯋꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯇꯨꯡꯊꯣꯛꯀꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯅꯧ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯟꯅ ꯇꯧꯔꯤ ꯃꯆꯤꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯍꯣꯏꯃ ꯋꯥꯏꯅꯤ ꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯣꯏ ꯁꯔꯨꯛ ꯁꯨꯒꯠꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦ ꯀꯝꯗꯧꯅꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯃꯥ ꯃꯆꯥꯗꯒꯤ ꯅꯤꯔꯁꯨ ꯄꯤꯔꯛꯑꯣꯏꯅꯦ ꯇꯧꯔꯤꯁꯦ ꯏꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎ ꯇꯣꯝꯕꯤꯅꯧꯋꯩꯗꯤ ꯋꯥꯈꯜꯒꯁꯦ ꯇꯅꯧꯗꯅ ꯑꯗꯨꯝ ꯍꯦꯛꯂꯤ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯃꯣꯏ ꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯔꯗꯤ ꯌꯥꯔꯦ ꯅꯨꯡꯉꯥꯏꯌꯨ ꯃꯄꯥ ꯐꯕꯒꯤ ꯃꯆꯥꯅꯤꯅ ꯅꯆꯥ ꯅꯨꯄꯥꯁꯤꯃꯁꯨ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯅꯦꯠꯂꯕ ꯑꯩ ꯃꯃꯥ
ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯇꯨꯝꯕꯤꯅ ꯑꯣꯏꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯈꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤꯅꯤꯅꯦ ꯍꯩ ꯑꯗꯨꯒ ꯅꯆꯥ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛꯇꯤ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯊꯧꯗꯥꯡꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯅꯨꯄꯤ ꯑꯗꯨꯝ ꯐꯖꯈ꯭ꯔꯦꯗ ꯆꯥꯊꯩꯅ ꯐꯖꯩ ꯅꯆꯤꯟ ꯊꯤ ꯍꯥꯏ ꯑꯣ ꯈꯪꯉꯦ ꯌꯥꯔꯦ ꯇꯥꯠꯀꯥꯗꯣ ꯈꯤꯠ ꯇꯧꯕꯤꯔꯅꯨ ꯃꯣꯏ ꯃꯄꯥꯅ ꯐꯅꯌꯥꯝ ꯇꯥꯠ ꯇꯧꯔꯁꯨ ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯣ ꯁꯦꯜ ꯂꯩꯇꯦꯕ ꯈꯤꯇꯪ ꯐꯥꯎꯕ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯂꯩꯇꯦ ꯂꯩꯍꯜꯂꯨꯗ ꯃꯃꯥ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏ ꯃꯄꯥꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯄꯨꯔꯣꯏꯕ ꯏꯐꯥꯎꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯤꯕꯨ ꯋꯥꯍꯪꯅꯤ ꯀꯥꯏꯅ ꯍꯪꯉꯤꯁꯤꯕꯣ ꯃꯁꯤ ꯄꯦꯡ ꯆꯣꯏꯔꯕ ꯀꯔꯤꯅꯣꯝ ꯇꯧꯔꯦ ꯍꯣ ꯆꯣꯏꯔꯦ ꯑꯩ ꯄꯦꯡꯒ ꯂꯣꯏ ꯆꯣꯏꯔꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯍꯥꯛꯇꯛꯇ ꯃꯣꯏ ꯉꯥꯡꯕꯤ ꯍꯥꯏꯕꯤ ꯉꯥꯡꯖꯪꯕꯤꯌꯥꯗꯣ ꯕꯣꯔꯥ ꯈꯥꯎ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯅꯄꯥ ꯅꯆꯥ ꯑꯅꯤꯅ ꯄꯥꯝꯂꯤꯕꯁꯦ ꯅꯨꯄꯥ ꯅꯣꯏ ꯑꯅꯤ ꯂꯩꯕꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯀꯥꯟꯅꯗꯦꯅꯦ ꯐꯋꯥꯝ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯌꯨꯝꯁꯤꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯄꯥ ꯅꯪꯁꯨ ꯑꯗꯨ ꯃꯉꯥꯏ ꯁꯦꯜ ꯅꯤꯔꯒ ꯌꯨ ꯊꯛꯄ ꯅꯆꯥꯅꯨꯄꯥꯁꯤꯁꯨꯅꯤ ꯉꯔꯥꯡ ꯃꯆꯥꯅꯨꯄꯤꯒꯤ ꯂꯪ ꯂꯧꯅꯕ ꯊꯝꯕ ꯁꯦꯜꯗꯣ ꯂꯧꯊꯣꯛꯂꯒ ꯌꯨ ꯊꯛꯂꯒ ꯍꯟꯖꯤꯜꯂꯛꯏꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤ ꯃꯍꯥꯎ ꯇꯪꯖꯔꯤꯕ ꯑꯣꯏꯔꯤꯅꯤ ꯊꯛꯁꯟ ꯅꯨꯄꯥꯅꯤ ꯀꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯔꯛ ꯇꯤꯟꯕꯗ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯏꯖꯠ ꯂꯩꯇꯕ ꯃꯤ ꯑꯣꯏꯅ ꯎꯅꯔꯦ ꯅꯨꯄꯤ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯍꯣ ꯀꯟꯈꯠꯂꯣ ꯅꯆꯥꯗꯣ ꯅꯝꯗꯅ ꯃꯥꯡꯍꯜꯂꯣ ꯇꯧꯍꯧꯔꯣ ꯅꯣꯏ ꯊꯣꯛꯄ ꯑꯩꯗꯤ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯄ ꯌꯥꯗꯕꯅꯤꯅ ꯁꯦꯜ ꯇꯥꯜꯂꯨꯈꯤꯒꯦ ꯃꯈꯣꯏ ꯃꯄꯥꯒꯅꯦ ꯉꯥꯡꯅꯗꯅ ꯂꯩꯔꯒ ꯑꯩ ꯁꯦꯜ ꯊꯣꯛꯀꯗꯕ ꯅꯠꯇꯦ ꯍꯩꯃ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯊꯤꯅꯨꯕꯤꯁꯦ ꯑꯗꯨꯕꯨꯗꯤ ꯏꯃꯨꯡꯁꯦ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ ꯑꯩ ꯐꯪꯉꯤ ꯁꯨꯅꯤꯡꯗꯕꯒꯤ ꯇꯤꯟ ꯍꯦꯛ ꯆꯤꯛꯈꯤꯗꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯍꯥꯟꯅꯗꯤ ꯈꯔ ꯁꯨ ꯅꯣꯝꯗꯅ ꯇꯧꯔꯝꯕꯅꯤ ꯑꯁꯤꯅꯃꯨꯛ ꯀꯔꯤ ꯊꯦꯡꯅꯔꯨꯔꯕꯅꯣ ꯈꯪꯗꯦ ꯉꯥꯎꯔꯒ ꯍꯜꯂꯛꯑꯦ ꯍꯥꯏꯁꯤꯅꯤ ꯑꯩꯕꯨꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯉꯟꯅ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯃꯃꯥꯅ ꯍꯥꯏꯒꯨꯝꯗꯅ ꯑꯁꯤꯕꯨ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯅꯦꯠꯇꯨ ꯇꯧꯔꯤꯖꯥꯠꯅꯅꯦ ꯀꯩꯅꯣ ꯄꯥꯕ ꯑꯗ꯭ꯋꯥꯏꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯂꯥꯏꯃ ꯌꯦꯡꯅꯤꯡꯗꯦ ꯐꯤꯕꯝ ꯁꯛꯇꯥꯗꯨꯒ ꯁꯥꯖꯦꯟ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯃꯁꯤꯅꯤꯅꯦ ꯐꯖꯕ ꯍꯥꯏꯔꯤꯕꯁꯦ ꯌꯦꯡꯉꯨ ꯉꯁꯤ ꯅꯪꯒ ꯇꯥꯆꯧꯒꯅ ꯐꯖꯔꯤꯕꯁꯦ ꯅꯄꯥ ꯑꯩ ꯂꯧꯗꯅ ꯐꯖꯔꯤꯕꯅꯤ ꯅꯃꯥꯁꯤꯅ ꯅꯝꯕꯤꯗꯨ ꯃꯥꯜꯂꯝꯂꯕꯗꯤ ꯅꯣꯏ ꯌꯦꯡꯕꯒꯝꯇ ꯌꯥꯔꯝꯂꯣꯏ ꯇꯥꯟꯖꯥꯁꯤꯗ ꯂꯦꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯕꯨꯡ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯥꯏꯖꯅ ꯇꯥꯆꯧ ꯉꯔꯥꯡ ꯍꯨꯔꯥꯟꯈꯤꯕ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯁꯣꯔꯍꯣꯟ ꯈꯨꯗꯤꯡꯒꯤ ꯁꯦꯜꯗ ꯍꯥꯏꯁꯤꯕꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯅꯉꯣꯟꯗꯒꯤ ꯁꯦꯜ ꯌꯥꯝ ꯍꯨꯔꯥꯟꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯇꯥꯆꯧꯅ ꯑꯩꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯌꯨ ꯊꯛꯏꯗꯣ ꯃꯁꯤꯗꯩꯁꯤꯗ ꯉꯥꯎꯗꯅ ꯍꯜꯂꯛꯏꯗꯣ ꯑꯗꯨꯒꯤ ꯅꯑꯣꯡꯗꯨꯅꯅꯤ ꯏꯆꯦ ꯊꯥꯖꯅ ꯇꯥꯆꯧꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯗꯣ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯄꯥꯕꯒꯤ ꯃꯃꯥꯡꯁꯤꯗ ꯄꯤꯗ꯭ꯔꯣꯡ ꯉꯥꯡꯁꯤꯜꯂꯝꯃꯒ ꯆꯪꯈ꯭ꯔꯦꯅꯦ ꯉꯔꯥꯡꯈꯛ ꯃꯥꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯨꯕꯒꯤ ꯁꯥꯎꯔꯤꯅꯦꯕ ꯃꯥꯏꯁꯦ ꯑꯣ ꯏꯆꯥꯅ ꯌꯨꯒ ꯊꯛꯇꯅ ꯇꯧꯔꯤꯁꯤꯗꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯦ ꯍꯥ ꯑꯩꯅꯗꯤ ꯅꯃꯥꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤ ꯄꯨꯟꯕꯗ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯏꯖꯠ ꯌꯥꯎꯗꯕ ꯇꯥꯏ ꯀꯥꯏꯗꯅ ꯅꯪꯒꯤ ꯃꯤꯆꯪꯗ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒꯗꯤ ꯏꯆꯥꯗꯤ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯍꯣꯏꯗ ꯅꯁꯛꯇꯣ ꯅꯨꯄꯤꯅ ꯄꯥꯝꯃꯣꯏꯌꯦ ꯑꯩꯗꯧꯅ ꯐꯖꯔꯗꯤ ꯈꯔ ꯐꯕ ꯀꯩꯅꯣ ꯄꯥꯕ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯏꯆꯟꯒ ꯑꯩꯒꯁꯦ ꯄꯥꯕ ꯂꯧꯗꯨꯅ ꯐꯖꯔꯤꯅꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯁꯨ ꯇꯥꯍꯧꯏꯀꯣ ꯑꯣ ꯑꯩ ꯂꯧꯗꯨꯅ ꯐꯖꯔꯁꯨ ꯑꯩꯒꯤ ꯔꯥꯁꯤ ꯁꯤꯃꯗꯤ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯜꯂꯦ ꯔꯥꯁꯤꯗꯨ ꯌꯥꯎꯗꯕꯒꯤ ꯅꯨꯄꯤꯅ ꯂꯪꯊꯣꯛꯄꯤꯔꯝꯃꯤꯗꯣ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯆꯠꯆꯈꯤꯕꯗꯨꯕꯨ ꯑꯩꯅꯔꯣ ꯄꯥꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤ ꯑꯗꯨ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯊꯕꯛ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯀꯥꯏꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯃꯉꯥꯜꯅ ꯂꯦꯝꯕ ꯅꯪ ꯉꯔꯥꯡꯗꯤ ꯀꯌꯥꯝ ꯄꯥꯏꯁꯤꯜꯂꯕ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏ ꯀꯥꯟꯅꯗꯦ ꯉꯔꯥꯡ ꯏꯕꯥꯅꯤ ꯄꯥꯔꯒ ꯅꯩꯁꯤꯟꯕꯅꯦ ꯆꯥꯎꯕꯅ ꯅꯩꯕ ꯅꯠꯇꯦ ꯅꯕꯥꯅꯤꯒꯤꯗꯣ ꯆꯣꯞꯄꯅꯤ ꯆꯣꯞꯄ ꯂꯦꯝꯕꯅ ꯇꯨꯃꯤꯟꯅ ꯇꯥꯅꯤꯡꯗꯦ ꯐꯪꯗꯕꯒꯤ ꯀꯜꯂꯛꯇꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯃꯉꯥꯜꯅ ꯏꯇꯥꯎ ꯌꯥꯔꯤꯁꯦ ꯀꯩꯝꯇ ꯈꯜꯂꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯁꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯑꯣꯏꯅ ꯈꯟꯅꯁꯤ ꯅꯪꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯁꯨꯝ ꯈꯟꯗꯨꯅ ꯅꯤꯁꯥꯗ ꯇꯥꯏꯅꯗꯨꯅ ꯂꯩꯕꯗꯣ ꯐꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯆꯜ ꯏꯃꯥ ꯄꯥꯕꯒꯤ ꯈꯜ ꯆꯠꯈꯤꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯅꯤꯡꯉꯦꯅ ꯀꯥꯎꯊꯣꯛꯄ ꯉꯝꯕ꯭ꯔꯅꯦ ꯉꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯁꯤ ꯌꯧꯅ ꯆꯥꯛꯂꯤꯕꯁꯦ ꯆꯥꯝꯃꯣꯏ ꯆꯤꯡꯂꯦꯝꯕꯅ ꯊꯥꯖꯥꯏꯕꯤ ꯊꯥꯁꯤ ꯃꯥꯟꯕꯤꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯥ ꯑꯃꯅꯤ ꯀꯣꯔꯐꯨ ꯑꯀꯨꯞꯄꯕꯨ ꯃꯥꯜꯂꯤꯅꯦ ꯌꯥꯗꯤ ꯌꯥꯏꯌꯦ ꯃꯗꯨꯏ ꯊꯥꯖ ꯍꯥꯏꯕꯤꯗꯣ ꯁꯦꯜ ꯄꯥꯏꯔꯗꯤ ꯃꯤ ꯃꯥꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯁꯤꯕꯨ ꯌꯥꯏꯐꯕꯤ ꯅꯠꯇ꯭ꯔꯣ ꯏꯁꯤꯡ ꯁꯣꯛꯇꯣꯏ ꯇꯧꯔꯤ ꯃꯥꯜꯂꯤ ꯈꯛꯅꯤꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ
ising sokadabagi tawriba yaifabigi manak changsinduna ising aduda nungjaw ama langthai ising sokke haina tarumba yaifabidu khangduna ima matawdu uraga lemba sitha sida noktuna is ima o kaina sakta asiga khangdana tawri hey rasiyawdabi khangine tawdu yam lokningi ko rasiyawde kaina ta lemba mini ising sokke na tawraga khangawdan nung thadaradi khangtaba natra khangbasisu rasiyawba yawdabaina amuk haidokra haibanida nangna tawthorpasima rasi yawda yawdab nasaktuga karigino khangde lembana yaifabi si uba khudingi adum lakna ningba phawi yaifabi su lembana sauningnaba phana tawrasu nongmata sauramte mangalna tawrisi yong masiki mamingna lemba aduga lemdi hek lemdabasina karigino haibanida yaifabi si ubaga adum khana bawrise moi thasa haibinu su badanam piram labasi bhaw lembase kaisu khandabi adum lakna du tawlei ase phagi dagi yaifabi lokhidoine ko chinglemna aidi yaifabi si samek samjardana tok nusi jakreda jawbana oi alu ka manba yaifabi de lembagi nusiuran yaifabi ga thunanaba isorna thaza kaina li lembana karimi wa mangangnari no noi toiduna mangal nanga yaifabi ga se yam chane hainarami chathoya soida taningde rasiyaw de bisibu aiga sani kai asidi leikai changi wakhal ga sera turan khanbiran jawbana lemba nangna khangdabagi wani yaifabi na so nangbu khanjam ma sumyeng nangna mangonda laknaba ngangba kaya tawrasu nongmadama nangona saudabani asiam taningre law adui saru ipu pisagoi dagi yen huralusi chinglem yabazani nongga mangli tawbasida nap nap lawna ngauraga saradiba mangalna yong sidi khangsai sadinge tawisi somdana yaifabina mata anido onsinduna nahan kai urudraga masidi talembana mahusagum magi mangaw thim matawdo tawreiba tharona kaidorei no aisa aido ising soke tawri kanda nunga sobu ma thadare adudaidi khangdana ima auna lawba aduda manaise rasi yawde na hairi lembina tawni madugi mido nang siuba su ya yade lakna doiga saidoiga khanaba su dum hawbiba ai goiramadi khanagadam aidi khanabiroi tharona nungsiradi sasat phongdo su yade aduga talembana nupi koi hibadadi nungna sumna nungai chingi sadam leibada aikoi yengba ngamde ni bema hausipudi talembada thamoi mai chali aina tabada nupida sel paiba nupa amada hongdori sumkan sida mai chaliba talembagi thamoida nangna napsilawni apangbi nupi aina nungsiyinabu hekta kamaini isilsina hairudoino madoi ngamoida aigi nungsibadi adum phongdoktaba nungsibu oikrasano aigi maramgidamak mabani kainabu ohellaba khangde ado aidi yam sawning talembada mana nganglambada amuktangdi talembase awat apa leitana leheningi adubu leheningi haidana kaisu leitabi aina kaidobadi ngamni isorna tambam laksani nongma natraga nongma talembana itagi thamoi masak khangakpo oisano nakal amaromdana marup marido tanja yengduna pisak hoidagi yenba chauba mahuraga chauba hoida laklami somdana hanuba pisak ado masingda murum sonduna leiri karino haibanida ahing nungai maksunate aigi yenba phajabado lainek mangida mathong sadaba kanagi masa masunu huralibano haibanida ngaktanida aini hipubudo yumsida hanuba ai khakta lei haidana usittaba sar khang hanubi matigi he kana su leiti naibu usittaba somda yen semna chinglemba amadi sauba kanna awai kum tawri chinglemna oi chaka nemba pitro yen makhongdo aina sikani khangaba yar chaka nemba ina makhong sani yar ipigi pikai nachinyam kan braibu humjillaktana ba is nang humjillaga aina tumi legadro ha namai du yen matusina kanjillagani aibu khara saka telena usitabdi tawkan mangalna kaidawna nabani na hosi fawo yen semba loidribo I kaino toiduna yen makhong amunga paisinaraga lembana makhong munari oram kanam saba yar yen phaba mina sadu makhongdo aduna nabani de saba yar aina phaba aduna ina sani jawbun ipu pisakta haidokidudi yen huralido nangnanin ainguna makhong pisajadi lemba jawbagi lukham da thaduna masi ipigi pikai dhapka su tawri pura usini law adui sarok insang thongurasi asumna matam leiba kibikta marup ani asi thabai khang subagi mahut koisat khara sa thakuna tawduna leirami yumgi minasu makoibu sai thang kaya tawrasu
ꯊꯣꯏꯅ ꯃꯈꯣꯏꯅ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ ꯅꯣꯡꯃꯁꯨ ꯌꯥꯏꯐꯕꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯂꯦꯝꯕꯒ ꯊꯦꯡꯅꯔꯝꯃꯤ ꯇꯥ ꯂꯦꯝꯕ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅꯗꯣ ꯍꯪꯉꯤꯗꯤ ꯅꯪꯒꯤꯁꯦ ꯑꯩ ꯄꯥꯟꯅꯔꯤꯔꯣ ꯅꯨꯡꯁꯤꯔꯤꯔꯕ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯅꯨ ꯇꯧꯅꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏ ꯌꯥꯏꯐꯕꯤ ꯏꯀꯥꯏꯅ ꯇꯨꯃꯤꯟ ꯂꯩꯈꯤ ꯂꯦꯝꯕꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯌꯥꯏꯐꯕꯤꯅ ꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯅꯣꯡꯃꯁꯨ ꯌꯥꯏꯐꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯥꯈꯪ ꯈꯔꯅ ꯌꯥꯏꯐꯕꯤꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯀꯩ ꯈꯜꯂꯤꯅꯣ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏ ꯇꯥꯎꯅ ꯅꯪꯁꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯊꯝꯕꯤꯗꯣꯏꯖꯥꯠꯅꯤꯍꯦ ꯈꯥꯕꯅ ꯃꯁꯤꯕꯨ ꯋꯥ ꯉꯥꯡ ꯉꯝꯗꯕꯤ ꯑꯣꯏꯖꯥꯠꯂꯣ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯐꯥꯔꯒ ꯂꯧꯔꯁꯨ ꯀꯩꯝꯇ ꯈꯨꯝꯃꯔꯣꯏ ꯍꯣꯏꯅꯦ ꯅꯪ ꯉꯥꯏꯒꯨꯝꯕꯗꯅ ꯂꯝꯕꯤꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯏꯕꯨꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯇꯥꯎ ꯋꯥ ꯉꯥꯡꯉꯛꯏ ꯃꯔꯣꯟ ꯊꯣꯛꯑꯝꯃꯤ ꯏꯇꯥꯎ ꯌꯥꯏꯐꯕꯤ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯥꯕ ꯑꯃꯗꯤ ꯁꯥꯃꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯩ ꯃꯇꯥꯡ ꯑꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤ ꯂꯥꯛꯂꯒ ꯑꯐꯥꯎ ꯁꯥꯕꯤꯔꯤꯁꯤꯕꯣ ꯂꯩꯁꯥꯕꯤꯒꯤ ꯂꯝꯕꯤꯒ ꯊꯠꯂꯗꯅ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ ꯑꯣ ꯃꯤꯅꯦ ꯃꯤ ꯀꯩꯅꯣꯅꯦ ꯁꯛꯁꯤꯒ ꯇꯨꯠ ꯆꯠꯂꯣ ꯑꯗ ꯍꯥꯃꯦꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯣꯏꯗ ꯑꯗꯨꯒ ꯀꯩꯅꯣ ꯔꯁꯤ ꯌꯥꯎꯗꯕꯤ ꯑꯗꯨꯗ ꯅꯪꯅ ꯌꯦꯡꯗꯅ ꯂꯩꯗꯨꯕꯣ ꯁꯠ ꯁꯠ ꯆꯠꯂꯣ ꯔꯁꯤ ꯌꯥꯎꯗꯕ ꯅꯁꯛꯇꯣ ꯄꯨꯊꯣꯛꯇꯅ ꯃꯤ ꯃꯥꯟꯗꯕ ꯑꯅꯤꯁꯤꯗ ꯌꯦꯡꯍꯜꯂꯤꯔ ꯅꯪꯒꯤꯁꯦ ꯍꯥ ꯆꯣ 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 ꯅꯠꯇꯦ ꯃꯣꯏꯅ ꯑꯩ ꯂꯝꯕꯤ ꯊꯠꯂꯤꯅꯤ ꯆꯠꯂꯣ ꯌꯥꯔꯦ ꯀꯨꯏꯅ ꯂꯩꯔꯅꯨꯅꯦ ꯈꯥꯕꯅ ꯅꯪ ꯌꯥꯝ ꯐꯥꯎꯕꯩ ꯋꯥꯔꯣ ꯍꯥ ꯈꯪꯅꯤꯡ ꯃꯇꯨꯡ ꯊꯦꯡꯅꯗ ꯅꯨꯡꯉꯥꯏꯅꯤ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯁꯛꯇ ꯑꯁꯤꯒ ꯇꯣꯔꯕꯣꯠ ꯇꯤꯟ ꯆꯪꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯉꯥꯜ ꯏꯁ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯅꯪ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯃꯤ ꯃꯥꯟꯗꯕꯁꯤꯡꯁꯤꯅ ꯌꯥꯏꯐꯕꯤꯗ ꯀꯥꯔꯟ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯏꯅꯤ ꯆꯤꯡꯂꯦꯝꯕꯅ ꯁꯨꯃꯥꯏ ꯃꯤꯅ ꯀꯥꯔꯟ ꯇꯥꯕ ꯉꯝꯗꯅꯕ ꯌꯥꯏꯐꯕꯤꯁꯦ ꯀꯣꯛ ꯅꯨꯡꯁꯤꯅ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯗ ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯧꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯩꯅꯣ ꯑꯉꯥꯡꯁꯤꯅꯁꯨ ꯅꯪ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨꯝ ꯈꯪꯗꯅ ꯂꯩꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯣꯠꯅꯔꯒꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯈꯨꯅꯝꯁꯤꯁꯨ ꯈꯨꯝꯖꯤꯜꯂꯛꯀꯅꯤ ꯆꯥꯎꯕꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯣꯏꯗꯣ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯇꯣꯂꯣꯃꯨ ꯅꯣꯏꯕꯣ ꯑꯃꯨꯛ ꯀꯣꯠꯊꯗꯅ ꯂꯩ ꯃꯉꯥꯜꯅ ꯍꯣ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯊꯥꯖꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯃꯇꯝ ꯂꯦꯞꯅꯔꯦ ꯃꯥꯒꯤ ꯇꯣꯔꯕꯣꯠ ꯇꯤꯟ ꯆꯥꯕ ꯃꯥꯟꯕꯗꯨꯒ ꯂꯨꯍꯣꯡꯈ꯭ꯔꯁꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯐꯔꯕꯅꯤ ꯏꯇꯥꯎꯕꯨ ꯃꯤꯔꯥꯏꯔꯝꯃꯤꯗꯣ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯀꯥꯡ ꯈꯣꯡꯁꯥꯏꯗꯨ ꯁꯨꯔꯛꯄꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯪꯁꯨ ꯌꯨꯒ ꯊꯛꯇꯅ ꯂꯩꯔꯁꯦ ꯆꯥꯎꯕꯅ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯅꯕ ꯇꯧꯔꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯊꯣꯛꯇꯨꯅ ꯂꯩꯕ ꯌꯥꯅꯤ ꯂꯦꯝꯕ ꯃꯇꯥꯎꯁꯤꯡꯒꯤ ꯋꯥ ꯇꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯑꯥꯏ ꯀꯩꯅꯣ ꯁꯤꯅ ꯀꯩꯝꯇ ꯉꯥꯏꯔꯝꯗꯕꯤ ꯆꯠꯈ꯭ꯔꯤꯁꯤꯅ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯁꯨꯒꯠꯐꯝꯗ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯦꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯥꯡꯕꯤꯅ ꯕꯦꯝꯃ ꯅꯕꯨꯡꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯀꯥꯏꯗꯩꯅꯣꯗ ꯃꯥꯅꯕꯨ ꯉꯟꯅ ꯍꯟꯖꯤꯜꯂꯛꯄ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯉꯥꯎꯊꯣꯛꯇꯅ ꯂꯩ ꯉꯥꯡꯕꯤ ꯁꯣꯔ ꯑꯁꯥꯡꯕꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯃꯄꯥ ꯐꯪꯉꯤ ꯉꯥꯡꯅꯕ ꯋꯥꯏ ꯃꯆꯥ ꯐꯪꯉꯤ ꯋꯥꯈꯜ ꯇꯥꯗꯦ ꯉꯥꯡꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣꯏꯃ ꯇꯥꯆꯧꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯟꯅꯗꯤ ꯇꯥꯆꯧꯁꯦ ꯊꯕꯛꯀ ꯈꯔ ꯈꯔ ꯆꯠꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯠꯇ꯭ꯔꯦ ꯇꯥꯆꯧꯒ ꯈꯪꯅꯩ ꯇꯧꯕ ꯏꯆꯦ ꯊꯥꯖꯗꯨꯁꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯑꯗꯨꯗꯒꯤ ꯃꯥꯜꯂꯤ ꯇꯥꯆꯧꯅ ꯊꯕꯛꯀ ꯁꯨꯕ ꯆꯠꯇ꯭ꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯐꯖꯐꯝ ꯂꯩꯇꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯅꯃꯥ ꯅꯆꯥꯅ ꯕꯦꯝꯃ ꯀꯔꯤ ꯃꯊꯦꯜꯅꯣꯅꯦ ꯑꯩꯈꯣꯏꯒꯤꯕꯣ ꯕꯥꯕꯥ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯤ ꯀꯨꯏꯔꯦꯗ ꯉꯥ ꯇꯥꯎꯕꯒ ꯆꯥꯈꯤꯗꯕ ꯁꯤꯟꯒꯁꯤ ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ ꯃꯍꯥꯎꯒ ꯑꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯣ ꯑꯍꯥꯎꯕꯗꯨ ꯆꯥꯅꯤꯡꯂꯕꯗꯤ ꯁꯦꯜꯗꯨ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯁꯤ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯏꯆꯧꯗ ꯇꯧꯗꯣꯏ ꯍꯣꯠꯅꯔꯤꯕꯁꯤꯕꯣ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯃꯄꯥꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯃꯆꯥꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ ꯉꯥꯡꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦ ꯃꯄꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯇꯥꯟꯖꯥꯁꯤꯗ ꯂꯦꯝꯕ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗꯅ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤꯗꯣ ꯃꯥꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯄꯥꯝꯂꯒ ꯀꯔꯤꯒꯤ ꯂꯥꯏꯔꯕ ꯁꯨꯅꯤꯡꯗꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯩꯅꯣ ꯍꯥꯏꯕ ꯏꯁꯝ ꯁꯝꯅ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯃꯒꯨꯝ ꯈꯟꯕ ꯌꯥꯏꯐꯕꯤ ꯏꯕꯥꯅꯤꯗ ꯃꯥꯅ ꯁꯦꯔꯥꯟꯅꯅ ꯎ ꯑꯩꯅ ꯈꯔ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧ ꯑꯁꯤꯗ ꯍꯥꯏꯈꯩ ꯄꯛꯆꯔꯅꯤ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯁꯦꯔꯥꯟꯅꯅ ꯎꯕ ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯥꯟꯅ ꯎꯕꯤꯈ꯭ꯔꯕ ꯌꯥꯏꯐꯕꯤꯕꯨꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ ꯃꯉꯥꯜꯅ ꯂꯦꯝꯕ ꯅꯪꯒꯤꯁꯦ ꯋꯥꯈꯜꯒꯗꯤ ꯃꯥꯡꯗꯦꯀꯣ ꯇꯣꯝꯕꯤ ꯅꯧꯅ
ꯀꯩꯗꯧꯔꯦ ꯑꯃꯁꯤꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯅꯈꯣꯏꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯅ ꯉꯥꯡꯉꯁꯨ ꯅꯣꯏꯅ ꯂꯧꯕꯤꯔꯣꯏꯗꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕꯅꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯈꯔ ꯇꯧꯗꯅ ꯅꯇꯥꯎꯗꯣ ꯃꯥꯒꯤ ꯀꯥ ꯐꯥꯎꯕ ꯈꯔ ꯄꯨꯁꯤꯟꯕꯤꯔꯝ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯇꯅ ꯉꯥꯎꯗꯅ ꯊꯦꯡꯅꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏ ꯃꯔꯤꯃꯛ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯋꯥꯈꯜ ꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯧ ꯅꯈꯣꯏ ꯃꯔꯤꯃꯛ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕ ꯅꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯀꯅꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯌꯨꯝꯒꯤ ꯃꯤ ꯄꯥꯈꯠꯂꯝꯕ ꯇꯥꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯉꯥꯡꯕꯤ ꯀꯩꯊꯦꯜꯒ ꯊꯣꯛꯇꯕ ꯃꯈꯩ ꯂꯦꯝꯕꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯆꯥ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯉꯥꯡꯕꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯂꯩꯈꯤꯒꯅꯤ ꯌꯨꯝ ꯑꯁꯤ ꯐꯤꯕꯝ ꯆꯥꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯅꯪ ꯐꯪꯉꯤ ꯏꯃꯥꯒꯤ ꯋꯥ ꯇꯥꯗꯦ ꯅꯄꯥ ꯐꯪꯉꯤ ꯑꯩꯗꯤ ꯅꯈꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯦ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯂꯂꯣꯟꯕꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯁꯤꯅ ꯌꯨꯝ ꯄꯨꯅꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯄꯥ ꯐꯪꯉꯤ ꯁꯦꯜ ꯄꯤꯌꯨꯗꯅꯤ ꯅꯆꯜ ꯑꯁꯤꯁꯨ ꯌꯦꯡꯉꯨ ꯂꯩꯁꯥꯕꯤ ꯐꯥꯔꯁꯨ ꯀꯅꯥꯝꯇ ꯄꯨꯟꯗꯕ ꯃꯈꯩ ꯑꯩꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯂꯕꯗꯤ ꯍꯥꯏꯗꯅ ꯐꯤ ꯁꯥꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯤꯕꯁꯤ ꯏꯃꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯃꯈꯛꯇꯤ ꯍꯪꯈꯤ ꯏꯆꯥ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯕꯨ ꯋꯥꯍꯟꯈꯤꯅꯤ ꯏꯃꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏ ꯅꯃꯥꯅꯄꯥ ꯅꯆꯜꯗꯒꯤ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯍꯦꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯏꯃꯥꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯜꯂꯔꯣꯏ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯜ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ ꯑꯣ ꯅꯄꯥ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯍꯅꯨꯊꯪꯁꯤꯗ ꯑꯩ ꯐꯃꯨꯡꯗ ꯆꯤꯟꯁꯤ ꯐꯩꯖꯨꯞ ꯃꯦꯜꯂꯒ ꯀꯞꯄꯨꯈꯤꯒꯦ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯊꯥꯖꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥꯖ ꯑꯇꯥꯡꯒ ꯋꯥꯈꯜ ꯆꯥꯟꯅꯗꯕꯅ ꯊꯥꯖ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯝꯗꯦ ꯑꯇꯥꯡꯁꯨ ꯑꯗꯨꯃꯉꯥꯏ ꯊꯥꯖꯒ ꯋꯥꯈꯜ ꯆꯥꯟꯅꯔꯛꯇꯕꯗꯒꯤ ꯅꯣꯡꯃꯀꯥꯡꯗ ꯈꯠꯅ ꯆꯩꯅ ꯇꯧꯔꯝꯃꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯄꯥꯝꯃꯦ ꯑꯩꯁꯨ ꯁꯦꯜ ꯈꯔꯅ ꯃꯍꯨꯠ ꯁꯤꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯁꯦꯜ ꯁꯅꯥ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏ ꯅꯪꯒꯤꯅ ꯅꯤꯡ ꯊꯨꯡꯍꯟꯗꯕ ꯀꯔꯤ ꯌꯥꯎꯒꯦ ꯉꯁꯤ ꯐꯥꯎꯕ ꯏꯐꯝꯗ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯦ ꯁꯦꯜ ꯁꯅꯥ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯤ ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯤꯅꯨꯡꯁꯤꯗꯣ ꯀꯔꯥꯏꯗꯅꯣ ꯂꯧꯔꯨ ꯑꯩꯗꯤ ꯅꯪꯒ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯕ ꯄꯥꯝꯗ꯭ꯔꯤ ꯑꯩꯕꯨ ꯁꯥꯟꯅꯄꯣꯠꯂꯣ ꯅꯪꯅ ꯂꯣꯏꯅꯅꯤꯡꯉꯤ ꯍꯥꯏꯔꯒ ꯂꯣꯏꯅꯕ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄꯤꯕ ꯅꯪꯁꯨ ꯊꯥꯏꯅ ꯅꯪꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯍꯨꯟꯗꯣꯛꯑꯒ ꯑꯩ ꯅꯥꯛꯇ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯗꯨ ꯄꯥꯝꯗ꯭ꯔꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕ ꯍꯥꯏꯁꯤ ꯋꯥꯈꯜ ꯆꯥꯟꯅꯕꯗꯨꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯇꯥꯡ ꯆꯠꯈꯤꯔꯝꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯂꯣꯏꯀꯣ ꯍꯧꯖꯤꯛꯇꯤ ꯏꯐꯝꯗ ꯁꯦꯜ ꯁꯅꯥ ꯋꯥꯠꯇꯅ ꯂꯩꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯏꯁꯝ ꯁꯝꯖꯕ ꯃꯥꯒꯤ ꯃꯇꯧꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯈꯤꯕ ꯑꯩꯅꯁꯨ ꯃꯐꯝꯗ ꯕꯗꯅꯥꯝꯁꯨ ꯄꯤꯗꯨꯅ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯊꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯃꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗꯅ ꯂꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯔꯨꯕ ꯍꯜꯂꯛꯄꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯊꯥꯔꯣ ꯑꯅꯤꯅ ꯏꯅꯦ ꯊꯥꯔꯤꯛꯀꯤ ꯄꯣꯠꯐꯝꯗ ꯅꯣꯛ ꯅꯣꯛꯇꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯂꯦꯝꯕ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯔꯁꯤ ꯌꯧꯗꯕꯤ ꯇꯨꯃꯤꯟ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯊꯥꯔꯤꯛꯅ ꯀꯔꯤꯅꯣ ꯂꯦꯝꯕ ꯅꯪꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯏꯃꯧꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯏꯃꯧꯗꯒ ꯍꯥꯏꯒꯅꯨ ꯃꯅꯤꯡ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯪꯅꯕ ꯈꯨꯜ ꯀꯌꯥꯅꯤ ꯁꯦꯜꯁꯨ ꯄꯥꯏꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯏꯃꯧꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯑꯗꯨꯅ ꯍꯥꯏꯕ ꯂꯥꯛꯏꯁꯦ ꯃꯁꯤꯒꯤ ꯑꯄꯪꯕꯤꯁꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯁ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯃꯨꯛꯇ ꯄꯨꯟꯅ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯂꯪꯊꯣꯛꯈꯤꯗꯣꯏꯅꯤ ꯔꯁꯤ ꯌꯧꯗꯕꯤ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯂꯩꯇꯕ ꯃꯐꯝꯗ ꯅꯣꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕꯣ ꯆꯥꯎꯕꯅ ꯀꯩꯅꯣ ꯁꯤꯅ ꯃꯤꯒꯤ ꯄꯣꯠꯐꯝꯁꯤꯗ ꯄꯨꯂꯞ ꯆꯪꯁꯤꯜꯂ ꯇꯧꯔꯤꯁꯤꯅ ꯃꯤ ꯃꯆꯥꯁꯦ ꯅꯨꯡꯁꯤꯗꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯟꯕꯤꯒꯁꯨ ꯇꯧꯔꯤ ꯃꯉꯥꯜꯅ ꯂꯦꯝꯕ ꯂꯥꯎꯁꯤ ꯋꯥꯒ ꯋꯥꯕꯅꯦ ꯅꯪꯅ ꯑꯗꯨꯗ ꯆꯔꯣꯏ ꯁꯥꯗꯅ ꯂꯩ ꯏꯅꯦ ꯃꯁꯤ ꯉꯥꯎꯔꯕ ꯌꯥꯏꯐꯕꯤ ꯁꯥꯎꯅꯨꯀꯣ ꯅꯣꯏ ꯅꯕꯨꯡ ꯂꯦꯝꯕꯒꯤ ꯍꯧꯅꯕꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯇꯥ ꯃꯉꯥꯜ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯂꯦꯝꯕꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯂꯩꯇꯕ ꯃꯐꯝꯗ ꯅꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯈꯨꯝꯗ꯭ꯔꯒ ꯃꯉꯥꯜꯗꯗꯤ ꯅꯣꯛꯐꯩꯒ ꯇꯧꯔ ꯈꯨꯝꯃꯤꯅꯦ ꯆꯤꯡꯂꯦꯝꯕꯅ ꯌꯥꯔꯦꯁꯦ ꯑꯉꯥꯡꯁꯤ ꯏꯀꯥꯏꯕ ꯇꯥꯔꯦ ꯀꯔꯤꯅꯣꯅꯦ ꯃꯁꯦ ꯍꯟꯗꯛ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯒ
ꯍꯦꯟꯅ ꯋꯥꯈꯜ ꯁꯣꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯐꯠꯇꯦꯗꯀꯣ ꯊꯥꯖꯕꯤ ꯑꯃ ꯅꯪꯁꯦ ꯌꯥꯏꯐꯕꯤ ꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯏ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯤ ꯂꯦꯝꯕꯁꯨ ꯃꯇꯥꯎ ꯑꯍꯨꯝꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯊꯥꯔꯤꯛꯅ ꯃꯁꯤꯒꯤ ꯂꯦꯝꯕꯁꯤ ꯑꯣꯟꯊꯣꯛꯅ ꯁꯣꯡꯂꯝ ꯆꯥꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯦꯛ ꯉꯥꯎꯗꯅ ꯂꯩ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯇꯛꯇ ꯑꯃꯨꯛꯁꯨ ꯌꯨꯒ ꯊꯛꯇꯅ ꯇꯧꯔꯝꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯕꯨ ꯇꯥꯅ ꯂꯩꯔꯤ ꯑꯗꯣ ꯌꯥꯏꯐꯕꯤ ꯂꯦꯝꯕꯁꯤ ꯅꯪꯕు ꯈꯟꯕ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯗꯦꯕ ꯊꯥꯏꯅꯗꯒꯤ ꯍꯧꯅꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯂꯛꯅꯗꯅ ꯂꯩꯕꯅꯤ ꯀꯥꯏꯗꯩꯅꯣꯗꯩꯅꯦ ꯇꯥꯂꯦꯝꯕꯅ ꯑꯩꯕꯨ ꯂꯩꯀꯥꯏꯒꯤ ꯃꯁꯜ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯕꯅꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟ ꯁꯣꯝꯗ ꯋꯥꯈꯜ ꯇꯥꯕ ꯁꯥꯕ ꯃꯉꯥꯜ ꯑꯃꯗꯤ ꯆꯥꯎꯕꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯊꯧ ꯏꯔꯩ ꯂꯩꯇꯅ ꯑꯉꯥꯡꯗꯨꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯃꯤ ꯃꯆꯥꯗꯨ ꯏꯀꯥꯏꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤꯡꯃꯛꯅ ꯂꯦꯝꯕ ꯀꯥꯏꯅ ꯂꯦꯝꯗꯦ ꯍꯦꯛ ꯂꯦꯝꯗꯅ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯅꯪ ꯇꯧꯔꯤꯗꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯑꯩꯁꯨ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇꯕ ꯑꯩꯒꯤ ꯑꯣꯏꯅꯕ ꯆꯦꯛꯁꯤꯟꯖꯩꯅꯤ ꯀꯩꯅꯣ ꯅꯣꯏ ꯆꯥꯛꯄ꯭ꯔꯣ ꯁꯛꯇꯥ ꯑꯁꯤꯒ ꯀꯣꯏꯅꯕꯅ ꯑꯃ ꯀꯣꯏꯅꯔꯨꯔꯒ ꯍꯧꯖꯤꯛꯇ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯅꯨꯡꯁꯤ ꯀꯩꯍꯧꯔꯤꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯦꯝꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯥꯏꯐꯕꯤ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯎꯕꯗ ꯃꯊꯣꯡ ꯈꯪꯗꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯤ ꯌꯥꯏꯐꯕꯤꯅ ꯍꯣꯏꯅꯦ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯌꯨꯝ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯆꯪꯉꯨꯁꯦꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯑꯉꯥꯡꯅ ꯄꯥꯈꯪ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯆꯩ ꯆꯥꯅꯤ ꯑꯁ ꯅꯣꯏ ꯃꯤꯇꯩꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯕꯩ ꯋꯥꯅꯤ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯁꯤ ꯈꯪꯉꯕ ꯂꯝꯕꯤꯁꯤꯗ ꯅꯉꯣꯟꯗ ꯀꯅꯥꯅ ꯅꯨꯄꯥꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯒꯦ ꯍꯥ ꯑꯩ ꯂꯩꯇꯕ ꯃꯐꯝꯗ ꯅꯪꯒꯤ ꯔꯥꯁꯤ ꯌꯥꯎꯗꯕ ꯈꯨꯅꯣꯛꯇꯣ ꯅꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯥꯏ ꯑꯁꯤꯅ ꯀꯅꯥꯅꯣ ꯇꯣꯝꯊꯤꯟꯅ ꯌꯥꯏꯐꯕꯤꯗ ꯆꯤꯔꯣꯜ ꯇꯧꯔꯒ ꯆꯦ ꯑꯁꯤꯕ ꯍꯥꯏꯔꯣ ꯁꯛꯇꯤ ꯅꯥꯞꯄꯤꯍꯦ ꯑꯁ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯩꯀꯥꯏ ꯏꯕꯨꯡꯅꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯂꯦꯝꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯄꯣꯠꯅꯤ ꯑꯩ ꯂꯩꯅ ꯂꯩꯅ ꯏꯃꯪꯗ ꯆꯤꯔꯣꯜꯒ ꯇꯧꯅꯩꯅꯦ ꯁꯨꯝꯗꯧꯕꯅꯤ ꯚꯥꯏ ꯏꯆꯦ ꯍꯣꯏꯗ ꯑꯩꯁꯦ ꯁꯦꯕꯥꯎ ꯄꯤꯕ ꯂꯥꯛꯑꯝꯕꯅꯤ ꯏꯕꯥꯏꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯤ ꯀꯩꯅꯣ ꯇꯣꯝꯊꯤꯟ ꯅꯪꯅ ꯀꯧꯔꯤ ꯃꯤꯡꯗꯨꯕꯣ ꯚꯥꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯏꯆꯦꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯥꯏꯅ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯏꯆꯦ ꯑꯩ ꯆꯠꯂꯦꯀꯣ ꯐꯖꯅ ꯆꯠꯂꯣ ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯉꯥꯎꯒꯅꯨ ꯇꯥꯂꯦꯝꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯌꯥꯅꯤ ꯅꯠꯇꯦ ꯑꯩ ꯊꯤꯟꯕꯤꯒꯦ ꯌꯥꯔꯅꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯎꯅꯗꯧ ꯋꯥꯠꯂꯤꯕꯣ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯁꯦꯕꯥꯎ ꯄꯤꯕ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯂꯦꯝꯕꯤ ꯍꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯔꯨꯕ ꯍꯜꯂꯛꯄꯗ ꯊꯦꯡꯅꯕꯅꯤ ꯑꯩꯅ ꯌꯨꯝ ꯆꯪꯉꯨꯁꯤ ꯍꯥꯏꯕ ꯃꯥꯗꯣ ꯊꯕꯛ ꯂꯩꯍꯧꯋꯦꯅ ꯑꯩ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯣꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯍꯥꯏꯅꯔꯝꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯍꯥꯟ ꯅꯨꯄꯥ ꯑꯝꯇꯒꯤ ꯃꯃꯥꯡꯗ ꯅꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯏꯁ ꯑꯩꯗꯤ ꯇꯥꯂꯦꯝꯕꯅ ꯍꯥꯏꯕ ꯀꯩꯒꯤ ꯏꯟꯗꯣꯏꯕ ꯑꯩꯕꯨ ꯇꯥꯂꯦꯝꯕꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯍꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯧꯕ ꯌꯥꯏꯐꯕꯤ ꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯂꯦꯝꯕꯒꯤ ꯃꯔꯨꯞꯁꯤꯡꯅ ꯁꯤꯟꯗꯨꯅ ꯌꯥꯏꯐꯕꯤꯒꯤ ꯃꯇꯥ ꯂꯦꯝꯕꯤꯗ ꯂꯦꯝꯕꯅ ꯌꯥꯏꯐꯕꯤꯕꯨ ꯈꯟꯖꯩ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯂꯦꯝꯕꯤ ꯌꯥꯏꯐꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯃ ꯂꯥꯏꯁꯦ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤꯀꯣ ꯅꯪꯒꯤ ꯑꯋꯥꯕꯁꯦ ꯎꯗꯤ ꯎꯕꯖꯥꯠꯅꯤ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯅꯪꯅ ꯁꯔꯣꯏꯗꯧꯅ ꯄꯦꯄꯦ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯇꯥꯂꯦꯝꯕꯅ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯍꯌꯦꯡ ꯇꯨꯅꯁꯦꯅ ꯍꯥꯏꯔꯛꯏ ꯑꯁ ꯇꯜꯂꯤꯗ ꯑꯩ ꯇꯥꯏꯡꯗꯦꯍꯦ ꯊꯥꯏꯅꯗꯤ ꯅꯠꯇ꯭ꯔꯣ ꯇꯥꯂꯦꯝꯕ ꯉꯥꯏꯔꯤꯅꯦꯅ ꯅꯪꯅ ꯇꯧꯏꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯇꯜꯂꯤꯕꯨ ꯀꯩꯅꯣ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡ ꯀꯦꯊꯔꯒ ꯂꯩꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯔꯨꯞꯁꯤꯡꯅ ꯁꯤꯟꯗꯨꯅ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯎꯅꯔꯝꯃꯤ ꯌꯥꯝ ꯏꯀꯥꯏꯕꯒ ꯁꯥꯅꯨꯗ ꯂꯣꯏ ꯈꯪꯖꯥꯅꯤꯀꯣ ꯏꯁ ꯀꯩ ꯈꯪꯉꯤꯕ ꯂꯣꯟꯅ ꯂꯣꯟꯅ ꯑꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯣ ꯈꯪꯉꯤꯕ ꯂꯦꯝꯕꯤꯅ ꯂꯣꯏ ꯇꯝꯃꯕꯅꯤ ꯌꯥꯔꯦ ꯑꯃꯨꯛ ꯏꯀꯥꯏꯗꯅꯒ ꯇꯧꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯋꯥ ꯑꯃ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯐꯨꯔꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯣ ꯌꯥꯝ ꯀꯟꯕꯒ ꯁꯥꯔꯨꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯍꯪꯗꯣꯏ ꯋꯥꯗꯣ ꯀꯩ ꯋꯥꯅꯣ ꯂꯥꯏꯔꯕ ꯉꯥꯎꯁꯤꯟꯅꯕ ꯑꯩ ꯍꯨꯟꯗꯣꯛꯑꯃꯒ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯊꯤꯈꯤꯗꯣꯏꯔꯣ ꯅꯪꯁꯨ ꯊꯥꯏꯅꯗꯩ ꯍꯧꯅ ꯀꯅꯥꯁꯨ ꯌꯦꯡꯗꯅ ꯇꯥꯂꯦꯝꯕꯕꯨ ꯂꯥꯏꯅꯤꯡꯉꯣꯏꯗꯨꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛꯅ ꯏꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯑꯇꯣꯞꯄ ꯑꯃꯨꯛ ꯌꯦꯡꯉꯨꯗꯣꯏꯅꯣ ꯁꯦꯁ ꯑꯩꯁꯦ ꯈꯔ ꯐꯖꯕꯁꯤꯗ ꯉꯥꯎꯗꯅ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯀꯥꯏꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤꯖꯩꯍꯧꯗ ꯄꯟꯊꯨꯡ ꯑꯣꯏꯍꯜꯂꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯗꯀꯣ ꯇꯥꯂꯦꯝꯕ ꯅꯪꯁꯦ ꯅꯇꯧꯗꯨꯗꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯇꯕꯨ ꯂꯩꯅꯤꯡꯉꯣꯏꯗꯨꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪꯅꯤ ꯅꯪꯗꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯦꯝꯕ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯌꯥꯏꯐꯕꯤꯒꯤ ꯏꯃꯨꯡꯅꯁꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ ꯑꯍꯜ ꯂꯃꯟ ꯑꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯦ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯂꯦꯝꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯃꯤꯡꯗ ꯐꯥꯝ ꯑꯃꯁꯨ ꯂꯩꯕꯤꯔꯝꯃꯤ
ꯑꯁꯨꯝꯅ ꯂꯦꯝꯕ ꯃꯥꯁꯨ ꯁꯨ ꯅꯣꯝꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯀꯩꯅꯣ ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯕꯣ? ꯑꯗꯨꯕꯨꯔꯣ ꯉꯥ ꯌꯥꯏꯕ ꯈꯥꯖꯤꯡ ꯀꯩꯀꯩ ꯂꯩꯗꯣꯏꯅꯤ꯫ ꯂꯩꯔꯨꯁꯤ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯇꯥꯂꯦꯝꯕ, ꯀꯅꯥꯅꯣ? ꯑꯩ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯂꯪꯖꯔꯨꯕ ꯃꯍꯩꯒꯤ ꯗꯟꯗꯤ ꯉꯁꯤꯗꯤ ꯑꯩ ꯐꯪꯉꯤ꯫ ꯁꯦꯜ ꯈꯛꯇꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯩ ꯀꯩꯝ ꯇꯥꯗꯦꯀꯣ, ꯑꯩꯗꯤ ꯇꯥꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯩ ꯅꯨꯄꯤꯅ ꯉꯥꯡꯕ ꯈꯛ ꯅꯠꯇꯅ ꯑꯩꯗꯤ ꯀꯩꯝ ꯇꯥꯗꯦ, ꯁꯨꯛꯇꯥ ꯇꯥꯔꯣꯏ꯫ ꯌꯥꯏꯐꯕꯤꯅ ꯑꯁ ꯇꯥꯂꯦꯝꯕ, ꯅꯪꯒꯤ ꯁꯒꯠꯅꯕꯤꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯒꯤ ꯃꯥꯡꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯇꯩꯗꯣ꯫ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯦꯗꯣ ꯇꯥꯛꯏꯅꯦ ꯑꯄꯪꯕꯤ꯫ ꯊꯥꯏꯅꯩꯁꯤ ꯃꯤꯅ ꯎꯁꯤꯠꯂꯝꯗ꯭ꯔꯤꯅꯤ, ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ? ꯌꯥꯏꯐꯕꯤꯅ ꯏꯆꯦ, ꯑꯩ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯏꯆꯦꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯂꯦꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯅꯤ꯫ ꯍꯣꯏ, ꯇꯥꯂꯦꯝꯕꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯅ ꯆꯥꯎꯔꯛꯂꯕ ꯐꯥꯎꯕ ꯑꯗꯨꯗꯒꯤ ꯑꯩꯅꯁꯨ ꯇꯥꯂꯦꯝꯕꯕꯨ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯁꯤꯅꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯇꯥꯂꯦꯝꯕꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯎꯕꯗꯨꯗꯤ ꯎꯕꯤꯒꯅꯨ꯫ ꯇꯥꯂꯦꯝꯕꯒꯤ ꯃꯇꯝꯗꯨꯗ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯝꯇ ꯍꯥꯟꯅ ꯌꯦꯡꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯇꯥꯂꯦꯝꯕꯕꯨ ꯃꯤꯔꯥꯏꯔꯝꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯦ꯫ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯩꯁꯨ ꯇꯥꯂꯦꯝꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯖꯒꯦ꯫ ꯊꯥꯖ, ꯅꯐꯝꯗ ꯑꯩ ꯀꯔꯤꯝꯇ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯂꯩꯇꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯂꯒꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤꯗꯃꯛ ꯈꯟꯖꯕꯤ ꯃꯥꯕꯨ ꯐꯪꯕ ꯉꯝꯖꯕꯅꯤ꯫ ꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯅꯪꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯖꯔꯣ꯫ ꯑꯣꯏꯔꯔꯣꯏ, ꯑꯩꯒꯤ ꯌꯨꯝꯕꯥꯜꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯕꯅꯤ꯫ ꯁꯦꯜ ꯈꯛꯅ ꯌꯥꯔꯝꯗ꯭ꯔꯦ꯫ ꯏꯐꯝꯗ ꯑꯩꯒꯤ ꯋꯥꯠꯇꯅꯕ ꯁꯦꯜ ꯄꯤꯗꯨꯅ ꯑꯩꯕꯨ ꯊꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯐꯪꯗꯦ, ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯑꯩꯅ ꯐꯪꯉꯦ ꯍꯥꯏꯕꯗꯣ꯫ ꯋꯥꯁꯁꯅꯨ, ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯩꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯑꯅꯤꯁꯨ ꯊꯥꯖꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯍꯦꯟꯕꯗ ꯊꯤꯔꯨꯕꯤ ꯊꯥꯖ ꯉꯁꯤꯗꯤ ꯑꯇꯥꯡꯅ ꯃꯤꯔꯥꯏꯔꯛꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯈꯛ ꯈꯪꯖꯔꯛꯈꯤ ꯁꯦꯜ ꯈꯛꯇꯅ ꯀꯔꯤꯝꯇ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯁꯦꯜ ꯈꯛꯇ ꯈꯟꯕꯤ ꯊꯥꯖ ꯃꯃꯩꯊꯪꯗ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯈꯥꯡ ꯀꯟꯕꯤ ꯌꯥꯏꯐꯕꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫